Gari Huranba ama Huranno thamnamba Gari Konna fat pangam kre hairi thawrok asi matang da police ti phonga pauna hai akhanaba paw phangbadagi ngarang thil pung amarom ta khu matamda lilong usoi pokpi tarawrok chingol da thibumgi thabuk sathabada mafam adudagi MD Abdul Wahid chahi 28 apokpa MD Abdul Manal fat pangam ke mahak lilong usoi pokpi dagini ma Gari Huranba singi mastermind obi mioi ni hairi mahak posam wahang paung sathabada lilong dam manak dagi MD Itias lilong hauribi awang lekai dagi MD Mosil amasung lilong mayai lekai dagi MD Sarus kobo mioi ahung loyana Gari sing Huranbagi thabak sathai makoina huralakpa Gari sing adu masi police station gi manung sanba Langol Low village leiba Mr. Saikolen Haukif Elias ngom kobo mioi amada Gari yonbagi thabak sathai haibasu khangmangam le hairi makhatana wahang pahong sathabada huralakpa Gari ama lilong dam manakta leiba MD Abdul Hakim gi mayumda losinduna thamli haiba khangmangam badagi mafam aduda amukhana operation sathaba matamda MD Abdul Hakim fabaga loyana huralaga losinduna thamlamba Maruti car ecovan registration number TN05AX79952 par pangam le hairi Faraba Gari amusung mioi sing adu lilong police station da kushin nakre makogi mathakta angi ba thabak sing da khotnaba wahang pahong towi thabak sathari hairi